India na maning makha tamlakpa chahi humdra manga mapung farakpaga eroinna ngasi pangthokliba motorbike rally asina mareibak majatibu thamoida konduna leiri haibadi mashak takle haina Manipur Chief Minister N.Biren Singh na fongdokhre AZADI ka AMRIT MAHOTSAV loinana har ghar tiranga thauram kamari leinana Manipur Police Department sinduna pangthokliba motorbike rally adubu Manipur Chief Minister N.Biren Singh na Imphal gi hapta kangjebongdagi mawi damak lamthakhe maudagi biker sing aduna amuk halaklaba tungda Moirang tamna amuk khongsangane ngasigi motorbike rally lamthaba aduda cabinet ministers MLA Singh DGP Manipur yauna police amade civil gi makok thongba miyoi kayana saruk yakhe Nikha tamna hingloi dabagi saruk nikha polage hingdebagi saruk ki koi farsi tawna hat kibne hena fai haibagi spirit Bharat puninga tamna bohona bada British na ot kiba nei kiba ya khang matunga jariwala bag ki bihar makal makha ki miyot minei thengna matunga Mahatma Gandhi na saida gi erugumba ihawla kiba Netaji Subhash Chandra Bose na Azad House Indian National Army linkalaga foreign countries in Salaga Bharat Puninka Tamna Hona Kiba Bartale Riba state Kurimana British Kamay of the whole Kibalan Malu Buning Sing Ramadi Madugi Ninka Tabak Pudugi Nungaiba Honorable Prime Minister Narendra Modi Ji Magidishing Makada AMRIT AZADI AMRIT MAHOTSAV 75 years of Indian independence pangthokpani Masjid Sarugi Abiriba, Agi Manipuri, Thongna Leiraba, Naharol Singh. Asina Koina Hapta Kandre Bungstagi, Nagaland border, Mao Hoba, Bike Desati Lerakanda, Barak Gininka Tamagi message, Amadi Koi Manipuri Miamna. Bharat Kining Khatam Bada Bharat Yapun Masagat Bada Kuya Sobat Hugangla, we have a message, people say Pigrabasi. Nakoi Puno Koi Shorn Sanbo Oshino, Aswayam Yabduna Mohalakuna, the Koi Mayamamo, Makataba, Sakot Harang, it have a Levak Siki Tabak Dominanaba, a short in Pandani.